India amasung Pakistan hairiba country anisigi oiba conflict asida achoba matamda lanfam amaga uba fangba yabagi oiba oithokpa adu yamna chawna leirakle. Sarkrig hairiba India amasung Pakistan hairiba country anisigi maikeirigi chayetnaduna amanasu amagini haiduna leiriba mafam asida lanmising paisinaba khulaising paisinaba hauji hengalakli. British ingi maikeirigi makoina loilam sadokpa loiraba matungda maramdamda hankiba matamda India amasung Pakistan haiba country ama khaidoklama matam aduda Sarkrig hairiba US gi maikeirigi country anisigi oiba ngamkai oinabagidamagta samudraga faunariba isangi oiba lambi asida yeklamba ngamkai asi aduki matik yamna chawba chayetnaba ama lakbagi maram asi hairiba mafum asida makhal makha kayagi oiba resourcing fangba yabagi oiba oithokpa adu aduki matik yamna chawna leibedeni masidasu natana hairiba mafum asida ngamkai chawna fanglakba haibasi Indian Ocean londa kumtharakpa matamdasu exclusive economic zone asi yamna chawna fangadoribani maram asinani country anisigi maikeirigi Sarkrig hairiba mafum asigidamakta hauji yamna kana umkhanaragliba asi India amasung Pakistan hairiba country anisigi oiba yamna chawba conflict ama thokraba matungda hauji Afghanistan gi oina leiriba Taliban lengaka India ga mani yamna chesilakpagi oiba matam asida ikhang khanghodana Sarkrig gi oiba area asida Pakistan gi oiba aduki matik yamnaba lanmising paisille haibagi oiba reportsing tapna tapna thorakibani Pakistan gi maikeirigi disputed oiriba area asida makogi lanmi kya ama paisilakpa asida India gi defense minister ke maikeirigi kariguma Sarkrig gi oiba mafam asida Lanfam ama thokpa yaba karigumba conflict ama oirakpa yaba military gi oibe issue ama sagana honarakpa taragadi Pakistan hairiba country asi malem asigi leimairi fobu muthat kani haiduna India gi defense minister Rajnath Singh gi maikeiri gi fongdokpasu leikre Pakistan hairiba country asi oina mamangda leikiba India ga conflict aduda India gi maikeiri Indus Water Treaty edu suspend tawkraba matungda India da laman khumnabagi damakta khwaidagi yamna chawba khongthang ama oina hauji yamna kana sangsilaklibasi Sarkrig hairiba mafam asigi oibe dispute asidani Pakistan gi maikeirigi paikalagliba khongtang asigi pakum oina hauzik Indian landmishingi maikeirigisu India gi oiba western thangba saruk asida Operation Trisul haiba military exercise ama pangthoktuna Sarkrig gi oiba manang nakpa mafam asida India gi oiba military strength asi yamna kana so tawri India hairiba country asi oina army navy amasung air force combine tawduna pangthokiba operation asida Lanmi lising kunlom loinena battle tank howitzer helicopter missile system warship amasung makhal makha kyagi oiba kariguma lanfam ama thorokpa matamda chapchana mafam swaisida thengnaba ngamnabagi oiba mong ama kakta sem saki hairiba military gi oiba exercise aduda Sarkrig gi oiba area asida India lanmi shingi maikeiri gi ngak seli henjilaktanabagi damakta Pakistan da yamna clear oiba message ama khakthari masida sunatana Sarkrig hairiba mafam asidagi Pakistan gi Karachi hairiba makogi economic hub oiriba mafam asida aduki mati yamna nagnari maram aduna karigumba Pakistan ga conflict ama lakpa matamda India gi maikeiri Karachi da attack tawraktuna Pakistan hairiba country sigi economy asi mafum fana muthatpa fawba ngamgani haibagi oiba message adu ullibani wafam asi mamangda India gi oina leiriba achoba official kya amagi maikeiri fongdokpadasu adumak pankhrabu wafam amani Sarkrig ki oina leiriba area asida nauna lakliba military ki oiba unkadaba asida Pakistan gi maikeiri handokpa gi oiba wafam sing leitri ahenba military sing adumuk paisilakli masida sunattana handa ikui dringaida UK hairiba country asida gi leikiba Pakistan gi oiba hoverboard sing hauzik puthoktuna ullaba matungda Sarkrig ki oina leiriba area asida leiriba chenaba asina lanfam ama thorokpa matamda India ga lanthengnanabagi damakta sem saba loire haiba ki oiba sakdam adu mayak sengna ulakli Pakistan hairiba country asigi maikeiri hoverboard asibu pothoktuna atamnana ulakliba asigi khwaidiki yamna chawba maru oiba maram asi hauji India amsung Pakistan gi marakta yamna kana chayetnarakliba Sarkrig hairiba mafam asi ising oibrasu oidaba direct kangphan oibrasu oidaba apetpa leibak kaya amana yomduna leiba ningthijana chatpa fawba ngamdaba jahaz thobasu yadaba khongna chatpadasu ningthijana chatpa fawba ngamdaba mafam kaya amana pik thanduna leiba mafam ama oiribani hairiba mafamsing asida hoverboard ki maikeiri ki irai laina chatpa yagadori Pakistan hairiba country asigi maikeiri UK dagi leikiba military ki oiba hoverboard sing asi isingdasu matik sana thawba yari aduga kangphal gi oiba saruk kaya amada fawba kakhaduna thawba yabagi oiba fibam amada leiri masidasu natana Sarkrig gi oina leiriba leinangtana thalaba mafamsing asidadi mahaki oiba chapchaba mafam ama oikidori hairiba khongthang asi utuna hauji Pakistan lanmishingi maikeiri gi India ga lanfam ama thokpa matamda chapchana Pakistani lanmishingna India lanmibu lanthengnaba ngamnabagi damakta sem saba loikre Hairiba hoverboard sing asi ullaba matungda Pakistan gi maikeiri hauji Indian Ocean asibu santi oina thamnabagi damakta ngak selibasi Pakistan hairiba country asini haibagi oiba wafam fongdokre hairiba wafam asi matam kharagi mamangda India gi oina leiriba official sing gi maikeiri Indian Ocean asibu
ꯄꯤꯁ ꯑꯣꯏꯅ ꯂꯩꯍꯟꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯒꯥꯔꯖꯤꯌꯟ ꯑꯁꯤ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯂꯛꯂꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯑꯣꯏꯔꯝꯕ ꯉꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯍꯃꯗ ꯌꯨꯅꯨꯁꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯆꯪꯅꯕ ꯐꯥꯎꯕ ꯌꯥꯔꯝꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯠꯈ꯭ꯔꯦ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨ ꯂꯣꯟꯆ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯈꯤ ꯍꯧꯖꯤꯛ ꯁꯥꯔꯀ꯭ꯔꯤꯠꯀꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯁꯤꯕꯨ ꯌꯥꯎꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯃꯦꯞ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯄꯥꯀꯤꯁꯇꯥꯅꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜꯗ ꯃꯍꯃꯗ ꯌꯨꯅꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯤꯐ ꯇꯧꯕꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯑꯃꯈꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯊꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯅ ꯅꯩꯅꯕ ꯑꯃꯨꯛ ꯍꯧꯔꯛꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯖꯣꯏꯟ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐꯀꯤ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁꯥꯍꯤꯔ ꯁꯝꯁꯠ ꯃꯤꯔꯖꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯂꯨꯆꯤꯡꯕ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕ ꯃꯍꯃꯗ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯒ ꯎꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯍꯃꯗ ꯌꯨꯅꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯠ ꯑꯣꯐ ꯇ꯭ꯔꯝ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯁꯤꯗ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯈꯤꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯃꯗꯨꯗ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯁꯤꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯨꯡꯗ ꯆꯟꯍꯟꯕꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯃꯗ ꯌꯨꯅꯨꯁꯅ ꯆꯩꯅꯥꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯁꯤ ꯂꯦꯟꯂꯣꯛ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯤꯅ ꯒꯥꯔꯗꯦꯟ ꯑꯣꯐ ꯗ ꯑꯣꯁꯤꯟꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯤꯡꯕ ꯇꯥꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯕꯗꯒꯤ ꯏꯟꯗꯤꯌꯥꯒ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯄ ꯑꯁꯤꯗ ꯑꯇꯝꯅꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯎꯪꯈꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯃꯍꯃꯗ ꯌꯨꯅꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨ ꯄ꯭ꯔꯣꯚꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯈꯛ ꯌꯥꯝꯅ ꯆꯥꯎꯅ ꯎꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯡꯖꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯦꯞ ꯑꯁꯤ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯃꯃꯥꯡꯗꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯉꯥꯏꯔꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯗ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯑꯦꯁꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯃꯦꯞ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯐꯣꯡꯗꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯆꯤꯞ ꯑꯁꯤꯗ ꯄꯤꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯤꯕꯒꯤ ꯑꯣꯏꯕ ꯃꯦꯞ ꯌꯥꯎꯕ ꯐꯣꯇꯣ ꯑꯁꯤ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯍꯃꯗ ꯌꯨꯅꯨꯁ ꯃꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯋꯤꯇꯔꯗ ꯔꯤꯂꯤꯖ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯦꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯃꯦꯞ ꯑꯗꯨꯗꯒꯤ ꯈꯔ ꯈꯦꯠꯅꯕ ꯑꯣꯏꯅ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔ ꯑꯁꯤꯗꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯂꯒ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯃꯤꯖꯣꯔꯥꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯦꯞ ꯑꯁꯤꯗ ꯌꯥꯎꯗ꯭ꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯃꯗ ꯌꯨꯅꯨꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯏꯕ ꯆꯦꯟꯅꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕ ꯉꯝꯈꯩ ꯑꯁꯤꯗꯤ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯉꯝꯈꯩꯅꯤ ꯍꯥꯏꯗꯨꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯁꯤ ꯌꯥꯎꯍꯟꯗꯗꯨꯅ ꯆꯩꯅꯥꯕꯨ ꯁꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯩꯅꯥꯒ ꯃꯔꯤ ꯈꯔ ꯂꯩꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ